ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯅꯧꯕ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯅꯠꯇꯦ ꯏꯍꯥꯟ ꯍꯥꯟꯕ ꯅꯣꯡꯅꯤ ꯗꯤꯜꯂꯤꯒꯤ ꯑꯁ ꯀꯩꯅꯣ ꯇꯧꯔꯦꯍꯦ ꯅꯣꯡ ꯈꯥꯛꯑꯦꯍꯦ ꯑꯁ ꯅꯣꯡ ꯈꯨꯀꯟꯅꯝꯅꯦ ꯁꯨꯃꯥꯏꯅ ꯆꯨꯅꯤ ꯊꯥꯖꯗꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯅꯦ ꯗꯤꯜꯂꯤꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕꯀꯣ ꯉꯥꯟꯗꯤ ꯉꯥꯜꯂꯛꯀꯗꯣꯔꯦ ꯄꯨꯡ 5:30 ꯇꯥꯁꯜꯂꯛꯀꯗꯣꯔꯦ ꯅꯣꯡꯁꯨ ꯂꯝꯄꯥꯛ ꯏꯁꯤꯡꯒ ꯐꯖꯅ ꯇꯨꯡꯉꯤ ꯁꯤꯂꯥ ꯌꯦꯡꯉꯣ ꯃꯃꯤꯠ ꯈꯥꯛꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯀꯨꯝꯗꯔ ꯅꯩꯔꯗꯤ ꯉꯥꯀꯤꯖꯧꯒ ꯐꯖꯅ ꯊꯣꯛꯀꯅꯤ ꯍꯦ ꯂꯝꯄꯥꯛꯁꯤꯗꯤ ꯑꯩꯅ ꯑꯍꯥꯟꯕꯅꯣ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯏꯁꯥꯁꯦ ꯀꯥ ꯃꯅꯨꯡꯗꯅ ꯑꯣꯝꯆꯥꯛꯅꯔꯤꯕ ꯊꯣꯡ ꯍꯥꯡꯇꯣꯛꯑꯀꯥꯟꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯪ ꯏꯪ ꯂꯥꯎꯕꯗꯣ ꯇꯥꯟ ꯆꯥꯔꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯪꯕ꯭ꯔꯥ ꯅꯍꯥꯟꯈꯩ ꯏꯁꯤꯡ ꯆꯦꯟꯗꯕ ꯅꯣꯡ ꯑꯍꯥꯟꯕ ꯇꯥꯕꯒꯤꯅꯦ ꯂꯣꯏ ꯊꯤꯡꯒꯠ ꯀꯩꯅꯣ ꯐꯖꯅ ꯆꯦꯟꯗꯗꯅ ꯁꯣꯔꯣꯛ ꯂꯣꯏ ꯊꯨꯝꯕꯗ ꯇꯧꯕꯒ ꯌꯥꯎꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯅꯣꯡꯁꯦ ꯍꯧꯖꯤꯛ ꯀꯟꯅꯁꯨ ꯈꯥꯛꯏ ꯑꯩꯁꯤ ꯄ꯭ꯔꯕ ꯂꯥꯛꯑꯒ ꯀꯩꯅꯣꯁꯦ ꯈꯔ ꯇꯠꯊꯕ ꯌꯥꯎꯋꯦꯕꯀꯣ ꯂꯨꯝꯊꯔꯛꯄꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯇꯨꯡꯉꯝꯕꯗꯣ ꯑꯗꯨꯗꯨꯒꯤ ꯒ꯭ꯔꯤꯟ ꯅꯦꯠꯁꯦ ꯂꯣꯏꯅꯃꯛ ꯊꯥꯗꯠꯂꯒ ꯍꯥꯟꯅ ꯇꯞ ꯇꯞꯅ ꯂꯧꯊꯣꯛꯑꯝꯕꯅꯤ ꯈꯣꯡꯕ ꯂꯥꯎꯕ ꯇꯧꯕꯁꯤꯗ ꯀꯥꯇꯤꯅ ꯐꯠ ꯐꯠ ꯆꯞꯊꯠꯂꯒ ꯃꯇꯥꯏ ꯊꯝꯈ꯭ꯔꯦ ꯑꯃ ꯃꯆꯥꯁꯤꯅ ꯁꯤ ꯂꯩꯔꯤ ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯇꯨꯕ ꯈꯣꯠꯄ ꯌꯥꯎꯋꯦ ꯒ꯭ꯔꯤꯟ ꯅꯦꯠꯇꯨꯁꯨ ꯏꯁꯤꯡ ꯃꯌꯥꯝꯗ ꯂꯨꯝꯊꯔꯛꯄꯒꯤ ꯃꯥ ꯄꯨ ꯉꯝꯗꯗꯅ ꯇꯠꯊꯕ ꯂꯩꯔꯝꯃꯦꯕꯀꯣ ꯁꯣꯝꯗ ꯈꯔ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩ ꯄꯣꯠ ꯆꯩ ꯈꯔ ꯇꯠꯊꯕ ꯁꯨꯖꯟꯕ ꯌꯩꯁꯟꯕ ꯌꯥꯎꯔꯒꯁꯨ ꯅꯣꯡꯁꯤ ꯈꯥꯛꯏꯁꯦ ꯀꯩꯅꯣꯗꯤ ꯇꯧꯔꯅꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗꯗꯤ ꯐꯒꯠꯂꯛꯑꯅꯤ ꯅꯣꯡꯒꯤ ꯏꯁꯤꯡꯁꯤꯅ ꯁꯨꯖꯟꯕꯅ ꯁꯨꯖꯟꯈ꯭ꯔꯦ ꯁꯤꯖꯕꯅ ꯁꯤꯖꯈ꯭ರೆ ꯍꯤꯡꯍꯧꯕ ꯈꯔꯗꯨꯗꯤ ꯐꯒꯠꯂꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯥꯝ ꯅꯣꯡ ꯇꯥꯈꯤꯕꯗꯣ ꯑꯗꯨꯗ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯇꯧꯒꯦꯗ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯎ ꯃꯣꯔꯣꯛꯀ ꯇꯨꯔ ꯂꯩꯔꯤꯁꯦ ꯉꯁꯥꯏꯁꯨ ꯍꯥꯏꯐꯦꯠꯇꯤ ꯀꯩꯅꯣꯗ ꯌꯥꯎꯕꯅꯦ ꯅꯝꯃꯛꯄꯗꯨꯗ ꯇꯣ ꯍꯪꯒꯥꯝꯁꯤꯗꯤ ꯍꯪꯒꯥꯝ ꯃꯆꯥ ꯃꯆꯥ ꯍꯧꯒꯠꯂꯛꯄꯁꯤꯗꯤ ꯁꯂꯥꯛ ꯁꯥꯔꯦ ꯑꯗꯨ ꯃꯔꯥꯏ ꯑꯃ ꯍꯧꯒꯠꯆꯔꯛꯀꯅꯤ ꯅꯣꯡ ꯆꯨꯔꯤꯁꯦ ꯄꯨꯔꯥ ꯑꯃꯤꯇ꯭ꯔꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯈꯔ ꯄꯣꯠ ꯁꯨꯖꯟ ꯈꯣꯠꯆꯟ ꯈꯔ ꯇꯧꯖꯔꯒꯁꯨꯕ ꯁꯤꯗꯒꯤ ꯐꯒꯠꯂꯛꯄꯗꯤꯕ ꯌꯦꯡ ꯉꯝꯃꯣꯏꯗꯣꯏꯅꯤ ꯐꯗꯤꯒꯣꯝꯒꯤꯁꯤꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯐꯗꯤꯒꯣꯝ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯌꯦꯡ ꯉꯝꯗ꯭ꯔꯤꯉꯩꯗ ꯁꯤꯂꯥ ꯅꯪꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯄꯥꯈꯣꯟꯁꯦ ꯁꯤꯁꯨ ꯂꯣꯏ ꯐꯨꯗꯠꯈ꯭ꯔꯦ ꯃꯄꯥꯟꯈꯩꯁꯦ ꯁꯤꯒꯤ ꯃꯄꯥꯟꯁꯤꯗꯤ ꯐꯖꯅꯁꯨ ꯃꯔꯨ ꯆꯪꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯍꯥꯝꯕ ꯃꯥꯟꯅ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯋꯥꯏꯀꯨꯞꯀꯨꯝꯕꯗ ꯑꯗꯨꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯗꯣ ꯐꯨꯗꯠꯈꯤꯕꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯂꯣꯝꯕꯒꯁꯤ ꯂꯣꯏ ꯅꯝꯁꯤꯟꯈ꯭ꯔꯦ ꯅꯣꯡꯅ ꯇꯥꯁꯟꯕꯗ ꯁꯤꯒꯤ ꯎ ꯃꯣꯔꯣꯛꯁꯤ ꯆꯩ ꯑꯃ ꯌꯨꯡꯉꯒ ꯁꯦꯝꯕꯤꯅꯅꯕ ꯑꯁꯤ ꯇꯨꯔꯤꯁꯤꯃ ꯑꯩ ꯆꯩ ꯊꯤꯔꯛꯑꯒꯦ ꯅꯥꯀꯨꯞꯄꯤꯁꯤꯗꯤ ꯈꯔ ꯐꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯅꯝꯃꯦ ꯑꯁ ꯀꯩꯅꯣꯝ ꯍꯧꯔꯛꯑꯦ ꯊꯣꯏꯊꯣꯏ ꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯣ ꯑꯩ ꯈꯪꯗꯦ ꯅꯪ ꯈꯪꯗꯤꯌꯦ ꯇꯦꯕꯤ ꯑꯁꯤꯗꯁꯨ ꯑꯩ ꯁꯤꯗ ꯍꯨꯜꯂꯦ ꯀꯥꯎꯗꯅ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯨꯟꯖꯤꯜꯂꯤ ꯍꯧꯔꯛꯑꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯥꯞꯈꯤꯕ ꯑꯁꯤꯗ ꯇꯣꯡꯈꯠꯂ ꯂꯩꯌꯦ ꯂꯩꯕꯥꯛꯁꯦ ꯈꯣꯖꯟꯕꯤꯔꯒ ꯁꯧꯒ꯭ꯔꯤꯗꯤ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯝ ꯇꯧꯗ꯭ꯔ ꯃꯥꯅꯦ ꯐꯔꯦ ꯃꯥꯅꯦ ꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯑꯝꯇ ꯁꯦꯝꯕꯤꯁꯦ ꯑꯩ ꯆꯩ ꯄꯣꯔꯛꯀꯦ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯅ ꯃꯔꯨ ꯑꯃ ꯑꯗꯨꯅꯤ ꯁꯨꯝ ꯇꯨꯊꯔ ꯂꯩꯕꯗ ꯆꯣꯠ ꯂꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯄꯪꯋꯥꯡꯗ ꯋꯥꯡꯉ ꯄꯪꯆꯥꯎꯗ ꯆꯥꯎꯔ ꯃꯁꯥꯒꯤ ꯔꯣꯡꯗꯕꯤꯗ ꯍꯥꯏꯌꯦ ꯃꯅꯥ ꯑꯄꯥꯛꯄꯁꯤꯡꯁꯦ ꯀꯛꯊꯠꯄꯤꯌꯨ ꯁꯤ ꯃꯇꯣꯟꯗꯁꯨ ꯀꯦꯟꯖꯔꯛꯇꯥꯏꯅꯦ ꯈꯪꯗꯦ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯥ ꯑꯄꯥꯛꯄꯁꯤꯡꯗꯣ ꯀꯃꯦꯟꯗ ꯍꯥꯏꯔꯛꯏꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯅꯦ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯊꯥꯕꯗꯗꯤ ꯃꯇꯣꯟꯗ ꯂꯣꯏ ꯀꯦꯟꯖꯈꯤ ꯑꯅꯧꯕ ꯃꯆꯥꯁꯦ ꯊꯣꯛꯂꯛꯄꯗ ꯃꯥꯏꯗꯨ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯈꯪꯗꯅ ꯍꯥꯏꯔꯛꯑꯝꯒꯅꯤ ꯁꯤꯗꯩꯗ ꯒ꯭ꯔꯣꯠ ꯂꯣꯏ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯏ ꯄꯨꯔꯥ ꯂꯧꯊꯣꯛꯇ꯭ꯔꯁꯨꯅꯦ ꯃꯈꯥ ꯊꯪꯕ ꯑꯃꯅꯤ ꯀꯛꯊꯠꯄ ꯑꯁꯤꯒꯤ ꯃꯅꯥꯒꯁꯤꯗꯤ ꯈꯨꯄꯥꯛ ꯌꯦꯡꯉꯨ ꯑꯄꯥꯛꯄꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯣ ꯑꯇꯩ ꯃꯆꯥꯁꯤꯡꯁꯦ ꯆꯥꯎꯈꯠꯂꯛꯅꯕ ꯀꯔꯛꯇ ꯊꯣꯛꯂꯛꯇꯣꯏ ꯇꯧꯔꯤꯁꯦ ꯃꯥꯅꯦ ꯀꯥꯇꯤꯁꯤꯅ ꯆꯞꯊꯠꯂ ꯌꯥꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯀꯛꯑꯒꯦ ꯅꯃꯥꯏ ꯏꯅꯦꯅ ꯄꯥꯏꯔꯒꯅ ꯈꯔ ꯐꯩ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯃꯁꯤ ꯀꯩꯅꯣ ꯃꯣꯔꯣꯛꯅꯦ ꯃꯣꯔꯣꯛꯅꯦ
ꯀꯛꯊꯠꯂꯁꯤꯔꯥ ꯌꯥꯔꯦ ꯑꯗꯨ ꯃꯅꯥꯁꯨ ꯆꯥꯕ ꯌꯥꯔꯗꯤ ꯆꯔꯥ ꯑꯃ ꯊꯣꯛꯑꯅ ꯁꯥꯛ ꯆꯥꯕ ꯌꯥꯏ ꯀꯥꯏꯅ ꯃꯈꯣꯛꯇ ꯀꯛꯊꯠꯂꯨ ꯀꯩꯅꯣ ꯀꯔꯤ ꯈꯨꯀꯪꯗꯨꯕꯣ ꯑꯗꯨꯗꯤ ꯅꯪꯅ ꯈꯥꯛꯏꯕ ꯈꯨꯈꯥꯛꯇꯣ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯕ ꯀꯛꯀꯦꯒꯅ ꯄꯨꯂꯞ ꯃꯈꯣꯛꯇ ꯀꯛꯊꯠꯂꯣ ꯃꯅꯥꯗꯣ ꯇꯪꯈꯥꯏ ꯀꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯥꯝꯁꯨ ꯄꯥꯝꯃꯨꯕ ꯀꯛꯑꯣꯁꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯅꯣꯁꯦ ꯎ ꯃꯣꯔꯣꯛꯁꯤꯡꯁꯦ ꯆꯩ ꯑꯃꯃꯝ ꯂꯣꯏ ꯌꯨꯡꯕꯤꯔꯁꯤꯔꯣ ꯑꯗꯨꯏꯒ ꯑꯩ ꯆꯩ ꯊꯤꯔꯛꯑꯣꯔꯥ ꯃꯣꯔꯣꯛ ꯃꯅꯥꯁꯦ ꯑꯃꯨꯛ ꯈꯨꯄꯥꯛꯁꯦ ꯊꯣꯏꯊꯣꯏ ꯑꯝꯇ ꯄꯤꯔꯛꯑꯣ ꯌꯦꯡꯉꯣꯗꯅ ꯁꯤ ꯃꯅꯥ ꯈꯨꯄꯥꯛꯁꯦ ꯌꯦꯡꯉꯣꯗꯅ ꯁꯤ ꯃꯣꯔꯣꯛ ꯃꯅꯥꯅꯤ ꯁꯤꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯁꯤꯒ ꯀꯅꯥ ꯂꯩꯉꯣ ꯄꯥꯛꯄ ꯅꯪꯒꯤꯗꯨꯅ ꯁꯥꯡꯕ ꯁꯤꯅ ꯄꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯋꯦ ꯁꯤ ꯑꯃꯨꯛ ꯁꯥꯛꯀ ꯆꯥꯕ ꯌꯥꯎꯔꯗꯤ ꯀꯌꯥꯝ ꯀꯥꯟꯅꯔꯅꯤ ꯑꯁ ꯌꯥꯝꯃꯦꯅꯦ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯊꯣꯏꯊꯣꯏꯅꯤ ꯌꯥꯝꯃꯦꯅꯦ ꯍꯥꯏꯔꯤ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯍꯥꯟꯅ ꯄꯨꯡꯁꯪ ꯁꯪꯉꯝꯕꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯥꯎ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯐꯒꯗꯕ ꯑꯣꯏꯔꯗꯤ ꯇꯧ ꯇꯥꯔꯦ ꯇꯤꯟ ꯇꯥꯔꯤꯗꯣ ꯁꯤꯁꯤꯅꯦ ꯑꯩꯅ ꯍꯥꯠꯍꯧꯔꯤꯗꯣ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯋꯦ ꯀꯛꯊꯠꯂꯤꯁꯦ ꯐꯔꯦ ꯁꯤ ꯅꯪꯅ ꯇꯤꯟ ꯌꯥꯎꯕ ꯑꯃ ꯀꯛꯂꯛꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣꯗ ꯃꯥꯏ ꯃꯌꯣꯟꯗ ꯑꯝꯇ ꯌꯦꯡꯉꯨ ꯃꯌꯣꯟꯗ ꯄꯛꯄ꯭ꯔꯥꯅ ꯑꯗꯨꯈꯩꯗꯣ ꯑꯌꯥꯎꯕꯒꯩ ꯂꯣꯏ ꯀꯛꯊꯠꯂꯣ